Venezuela da Anirak Yuhar Habada Meeoi Lising dagi Lakh Faoba Siramba Yai Panari. State of emergency lauthokre, Laiva kayana mateng pangnagadawre. Venezuela gi konung Caracas ta Anirak handa akan bamong da Yuhar hakibada Meeoi Lising dagina Lakh Faoba Siram lagani haina mi painari. Adumakpu official oiba report ki matunginadi Meeoi kuntraga taret sire. Aduga chatre lomna sokle haire. Local gi matamda ngarang numidang wairam pung 3 minute mari tabada. Ahan bagi Yuhar Habagi thokdok adu thokibane. United States Geological Survey gi report matung inna Richter scale 7.2 yauki. Aduga lainung da kilometer 13 luba mafamda thokibani haire. Aduga ani suba Yuhar Habagi thokdok aduna minute amagi matungda Richter scale da 7.5 yauna haki. Aduga lainung da kilometer kungani thoi luba mafamda thokibani haire. Kiningai oiba mawongda nikbana maram oiraga Meeoi kaya ama yumdagi chenthokpa ngamkhide. Mathol wangba dolan sing mathang ningkhaiba uki. Capital city aduda leiba mathol wangba yum sing ama phauba saphabu oikhide. Thangna Yuhar Habagi thokdok aduna maram oiraga hingauriba miyam pumnamak makhoi gi yumda leiba kinabadagi mapanda hing yarekna duna khangle. Electric line tatkhre hospital sing aruba phibam ama mayoknari. Battle of Carabobo national holiday oiba maramna Mipum khudingmak mayum da thauram pangthoknaringai gi sairakta khanghauduna akanba mawongda Yuhar harakhibane. Yuhar Habagi nil leibak adugi mafam sinba thungna phangkhibaga loinana yumlonaba Bogota amadi Colombia gi mafam kharadasu leibak nekhi. Interior Minister D.K. Velona mipum khudingmak mayum dagi thoroknaba khangankhi. Leibak gi mafam ayambada paksanna amangata thokhibaga loinana Chakau municipality da building gi matek makai maraktagi Meeoi 19 kanba ngamkhi haina municipality adugi mayor Gustavo Sayes na phongdokhi tongan ba emergency worker samnga henbana atek akai marakta mi kanba amasung mateng pangbagi thabak paikhatle. Interior Minister D.K. Delo amasung National Assembly gi luchingba Jose Rodriguez na miyamda section thoranga mari leinaba wafam kaya phongdokhraba matungda Acting President Delcy Rodriguez na awaba taraba matamasida miyam punna amatoina lepminanaba phongdokhibaga loinana Laikhidrabasingi mafamda awaba phongkhi. Khudaki oina mateng pangba amasung mi kanbagi thabak thauramsing yengsinaba President Rodriguez na General amada thausinakhrei. Malemgi tongan ba laiba kayana awaba taraba Venezuela da mateng pangnaba thaurang lakhulakpaga loinana Prime Minister Narendra Modi na ngamba thakta Venezuela gi mateng pangnaba honaragani haina lauthokhrei. Israel gi oina su athuba matamda mihut kangbu ama Venezuela da tharaga awaba taraba miyamgi mateng pangnaba thaurang lakhutkadawre. US, China, Spain amadi Brazil nasu mateng panggani lauthokhrei.